Home Ministry ki team Kuki inpi Manipur ki mihutsing Unaramlaba matungda Delhi pangkhre. Ministry of Home Affairs na Manipur da thokliba irang asi yengsinnabagidamak tharakliba akhanaba team adu Kuki zogi body ama oiriba Kim Kuki inpi Manipur gi makok thongba thaupuba singa Unaramlaba matungda ngasi numidang pung 5:45 da Air Asia flight New Delhi gidamak imphal thadokre hari. Press na phangba pawgi matung inna A.K. Mishra na luchingba Ministry of Home Affairs ki mi ahumna saba team aduna arambai tingol unakraba matungda Kim gi mihutsing su unakre hari. MSA gi team ga unava aduda Kim gi maikai arambai tingol na aina yadava maungda sophisticated khutlai sing taruk rom amasung maru kaya pashinjun thamliba asi Manipur government na pibani. Arambai tingol na hauzik tampakta vest tauba agenda group singa banner amagi makhada saminari haina maral siri. Thanifan helaklava irang asi loisinaba lambi thiba lakiba Home Ministry team aduna irang asi ga waroisin puraknaba hotnabada aruba oigani haibagi wafong Kuki inpi Manipur gi maikaidagi su makhatana phongdorakki hairi. Panvayai Ministry of Home Affairs ki akhanaba team aduna tha asigi kunithoi gi numidang pung 5:30 tabada akhanaba flight amada imphada thunglavaga arambai tingol gi luchingba singa unaduna wari sanakivani. Manipur gi Rajya Sabha gi MP Maharashtra Zawat Lesemba gi yumda unava aduda arambai tingol gi maikaidagi Manipur da ing 1978 da based oiraga NRC puthokadavani Kuki militant singa chachariba su suspension of operation asi khudakta tokadavani. Manipur da sangchilakliba Myanmaris refugee sing asi Mizoram da thindokikadavani. Manipur ga Myanmar ga taineba ngamkhai sambal khagadavani. State asidagi Assam Rifles lauthoklaga atopa Central Force amana mahut singgadavani amasung Kuki singbu ST list dagi lauthokkadavani haiba demand tawkhivani. Ministry of Home Affairs ke advisor A.K. Mishra, Joint Director IV oiriba Maldiv Singha Turi amasung Joint Director SIV Imphal oiriba Rajesh Kumbare ki team aduna Imphal da thunglakiba adu arambai tingol na maitai MLA amasung MP singba ngasi kanglada kauraga mifam pangthoknaba khangankiba matungdani. Arambai tingol gi maikaidagi maitai MLA sing amasung MP sing asi pangthokkadariba mifam aduda soidana saruk yagadavani. Karigumba saruk yadrabadi khudongthiba nangani haina phongdokkivani. Masigi mathakta January 23 ki mamangda MLA amadi MP amatana resign tawba yaroi haina su khangankivani. Ngasi Imphal gi senglava kanglang laifam lenda maitai MLA sing amasung MP sing loinana arambai tingol mifam pangthoktuna Manipur gi saktam kahandanabagidam amato oiba wasak laukhibani.